Biren ay Hatnaba kaya Hotnei. Na Khuman. Session lagi. Biren na Manipuri thukai bale. Biren ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯈꯔꯁꯨ ꯑꯗꯨꯃꯛ ꯊꯣꯛꯄ ꯂꯦꯞꯇ꯭ꯔꯤ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯌꯨꯕ ꯃꯣꯔꯆꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯃꯅꯣꯍꯔꯃꯌꯨꯝ ꯕꯥꯔꯤꯁ ꯁꯔꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯂꯛꯀꯗꯧꯕꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯦꯟ ꯕꯤꯔꯦꯟꯁꯤꯡꯅ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯊꯧ ꯃꯅꯥꯎ ꯅꯥꯏꯅ ꯊꯣꯔꯛꯂꯤꯕ ꯋꯥꯐꯝ ꯈꯔ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ BJYMꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯃꯅꯣꯍꯔꯃꯌꯨꯝ ꯕꯥꯔꯤꯁ ꯁꯔꯃꯒꯤ ꯃꯌꯨꯝꯗ ꯏꯃꯥ ꯏꯕꯦꯜ ꯈꯔ ꯆꯠꯇꯨꯅ ꯊꯣꯝꯖꯤꯜꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯁꯤꯕꯨ ꯂꯨꯄꯥ 500 ꯄꯤꯗꯨꯅ ꯂꯩꯕ ꯌꯥꯕ ꯙꯔꯅꯥ ꯐꯝꯍꯟꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯄꯗꯒꯤ ꯆꯠꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯊꯣꯔꯛꯂꯤ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ 소이그래 란그래 하비기 포토 하이우 하베다 마수 하이레 하이레 모이 이몽 만ung 로이나mak 하이레 아도 마디 란 하베스 마이 마신다디 하이디 politics 다 짱에 나 좀 하이레 아다 코이나 politics 다 짱바 나테 낭나 하이레 포토 파상와 비라가 그다이다 미팜 함만두리 하비기 포토 다 칸칸 와강나시 아코이디 아마나 타락바 라이테 아마나 수sat루 하이바 라이테 이마 이벤 진제 마나라 칸다 하우나루 ꯂꯩꯇꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄꯗꯒꯤ ꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯉꯛꯑꯒ ꯃꯥꯅ ꯁꯨꯃꯥꯏ ꯍꯥꯏꯕꯁꯤꯗꯤ ꯄꯦꯟꯗꯦꯅ ꯑꯩꯈꯣꯏꯁꯦ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯀꯥꯟꯗ ꯂꯥꯛꯆꯕꯅꯦꯕ ꯃꯤꯡ ꯀꯩ ꯊꯥꯕꯤꯔꯕ ꯑꯩꯒꯤꯗꯤ ꯁꯪꯒꯤꯇꯥ ꯀꯧꯖꯩ ꯀꯨꯝꯕꯤꯁꯤꯗ ꯃꯅꯤꯡ ꯂꯩꯀꯥꯏ ꯏꯃꯥ ꯉꯁꯤ ꯂꯥꯛꯏꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯂꯨꯞꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯂꯥꯛꯏꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕꯁꯦ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯂꯣꯏꯅ ꯇꯥꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯑꯩꯈꯣꯏ ꯂꯝꯁꯦ ꯌꯥꯝꯃꯦ ꯀꯨꯝꯕꯤ ꯂꯩꯔꯦ ꯇꯦꯔꯥꯈꯣꯡ ꯁꯥꯕꯟ ꯑꯗꯩꯗꯤ ꯑꯀꯥꯁꯣꯏ ꯅꯥꯎꯗꯈꯣꯡ ꯋꯥꯡꯉꯨ ꯁꯟꯗꯈꯣꯡ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯆꯕꯅꯦ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯈꯛꯇ ꯑꯣꯏꯗꯣꯏꯔꯥ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯈꯛꯇꯒꯤꯅꯤ ꯁꯨꯒꯅꯨꯔꯣꯝ ꯁꯥꯏꯠꯀꯤ ꯌꯥꯎꯗꯦꯕ ꯁꯨꯒꯅꯨꯒꯤꯁꯨ ꯃꯣꯏꯁꯨ ꯄꯦꯟꯗꯕꯗꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯎꯗ꯭ꯔꯦ ꯇꯥꯏꯒꯤ ꯃꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕ ꯃꯐꯝꯗꯨ ꯑꯣꯏꯔꯦꯕ ꯑꯗꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 12ꯇ ꯃꯥꯅ ꯏꯔꯒ ꯊꯥꯒꯠꯂꯛꯈꯤꯕꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯙꯔꯅꯥ ꯇꯧꯔꯁꯨ ꯋꯥꯀꯠ ꯃꯐꯝ ꯐꯝꯃꯒꯁꯨ ꯂꯨꯄꯥ 500 ꯄꯤꯔꯒ ꯉꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯐꯝꯒꯗꯣꯔꯤꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯡꯉꯤꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯉꯁꯥꯏꯒꯤ ꯂꯥꯟꯁꯤꯕꯨ ꯃꯥꯌꯣꯛꯅꯔꯒ ꯍꯤꯡꯖꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦꯕ ꯑꯗꯣ ꯃꯥꯅ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯃꯥ ꯏꯕꯦꯟꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯊꯝꯐꯝ ꯊꯣꯛꯇꯦꯕ ꯃꯥꯅ ꯇꯁꯦꯡꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯖꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯂꯩꯔꯒꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯕꯤꯔꯣꯕ ꯃꯣꯔꯦꯗ ꯄꯨꯕꯤꯔꯣꯕ ꯀꯥꯡꯄꯣꯛꯄꯤ ꯄꯨꯕꯤꯔꯣꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯨꯡ ꯏꯟꯖꯒꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯔꯒ ꯄꯪꯊꯥꯗ ꯊꯥꯒꯠꯄꯒꯤ ꯄꯣꯠꯁꯦ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯅꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯂꯨꯄꯥ 500 ꯄꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯆꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯅꯦꯕ ꯏꯆꯥ ꯏꯁꯨ ꯈꯨꯟ ꯉꯥꯛꯑꯒ ꯂꯩꯔꯤꯕꯁꯤꯕꯨ ꯐꯥꯗꯅꯕ ꯉꯥꯛꯆꯔꯤꯅꯦꯕ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯅꯦꯅ ꯆꯣꯡꯊꯣꯛꯆꯔꯛꯏꯕꯁꯤꯡꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯇꯨꯡꯑꯣꯏꯅꯔꯝꯃꯀꯥꯟꯗ ꯃꯥꯅ ꯂꯨꯄꯥ 500 ꯄꯤꯔꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯂꯩꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕꯁꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦꯕ ꯉꯁꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯃꯥ ꯑꯣꯏꯕꯤ ꯀꯌꯥꯁꯨ ꯑꯃꯠꯇ ꯅꯨꯡꯉꯥꯏꯕ ꯊꯣꯛꯇꯦꯕ ꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯍꯥꯏꯒ꯭ꯔꯤꯕ ꯄꯣꯠ ꯏꯒ꯭ꯔꯤꯕ ꯄꯣꯠ ꯉꯥꯡꯒ꯭ꯔꯤꯕ ꯄꯣꯠꯇꯣ ꯃꯗꯨ ꯑꯩ ꯁꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯉꯦꯕ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯈꯛꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯣꯄꯤꯅꯤꯌꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯁꯥꯎꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ
ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤꯗ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯤꯖꯤꯀꯦꯜꯂꯤ ꯊꯣꯔꯛꯇꯨꯅ ꯒ꯭ꯔꯥꯎꯟꯗ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯇꯥꯕ ꯂꯩꯔꯛꯂꯤ ꯕꯔꯤꯁ ꯁꯔꯃ ꯃꯍꯥꯛꯃꯛꯁꯨ ꯃꯃꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯈꯤꯕꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯃꯥ ꯏꯕꯦꯜ ꯀꯌꯥ ꯑꯃ ꯂꯨꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯁꯛꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯌꯥꯔꯛ ꯍꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯊꯧꯗꯣꯛ ꯈꯔꯗ ꯊꯧꯗꯣꯛ ꯑꯃ ꯑꯅꯤꯗ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟ ꯑꯁꯤꯗ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ ꯆꯥꯝꯃꯉꯥꯅ ꯂꯩꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯕꯗꯤ ꯊꯦꯡꯅꯔꯤ ꯃꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯅ ꯉꯁꯤꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯄꯩꯁꯥꯅ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯁꯥꯒꯠꯄ ꯅꯠꯇ꯭ꯔꯒꯅ ꯏꯁꯨ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯅꯤ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯂꯥꯟꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤꯗ ꯏꯃꯥ ꯏꯕꯦꯜ ꯀꯌꯥ ꯑꯃꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯏꯆꯥꯁꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯍꯣꯠꯅꯔꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕ ꯏꯃꯥ ꯏꯕꯦꯜ ꯀꯌꯥ ꯑꯃꯇꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯕ ꯂꯝꯗꯝꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯂꯦꯛꯇꯣꯔꯦꯜ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯎꯁꯤꯟꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯑꯁꯤꯕꯨ ꯊꯦꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯃꯅꯣꯔꯃꯌꯨꯝ ꯕꯔꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯁꯤꯅꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯋꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕꯗꯤ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯅꯤ ꯂꯩꯔꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯅꯕ ꯇꯥꯔꯦ ꯕꯤꯔꯦꯟ ꯑꯩ ꯍꯥꯠꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯩ ꯅꯪ ꯈꯨꯝꯃꯣ ꯃꯩꯇꯩ ꯃꯆꯥ ꯑꯩꯒ ꯌꯥꯔꯥꯅ ꯈꯨꯟ ꯉꯥꯛꯄꯗ ꯌꯥꯔꯥꯅ ꯐꯥꯔꯤꯁꯦ ꯑꯩꯅꯦ ꯈꯨꯟ ꯉꯥꯛꯄꯗ ꯌꯥꯔꯥꯅ ꯆꯤꯀꯣꯟꯁꯤꯜꯂ ꯐꯥꯔꯤꯁꯦ ꯑꯩꯅꯦ ꯃꯥꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯐꯝ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯅꯠꯇꯦ ꯉꯥꯏꯈꯣ ꯅꯣꯏ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯨꯔꯣ ꯅꯣꯏ ꯀꯌꯥ ꯃꯩ ꯍꯥꯠꯀꯦꯕ꯭ꯔꯣ ꯁꯦꯟꯁꯟ ꯂꯥꯏꯒꯦ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯅꯦ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯅꯦ ꯃꯅꯣꯔꯃꯌꯨꯝ ꯕꯔꯤꯁ ꯁꯔꯃ BJYM ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯇꯝ ꯑꯃꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅ ꯆꯠꯃꯤꯟꯅꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯤꯔꯦꯟꯁꯤꯡꯅ ꯂꯤꯗ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯨꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ BJYMꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯂꯧꯗꯨꯅ ꯕꯤꯔꯦꯟꯁꯤꯡꯒ ꯄꯨꯟꯅ ꯆꯪꯁꯤꯟꯅꯗꯨꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯀꯦꯝꯄꯦꯟ ꯀꯌꯥ ꯑꯃꯗ ꯄꯨꯟꯅ ꯆꯪꯁꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯆꯠꯊꯕ ꯔꯦꯠ ꯀꯌꯥ ꯑꯃꯗ ꯃꯍꯥꯛꯁꯨ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯁꯤꯒꯨꯝꯂꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯁꯤꯡ ꯑꯁꯤ ꯐꯝ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯜ ꯀꯌꯥ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤꯕꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯣꯏꯔꯝꯂꯣꯏ ꯃꯅꯨꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ